ngasi phongkiba tuan tuan ba manipuri sifong sing amasum thokiba thaudo wathok sing dagi maruoibe I pauk sing khonga sarga manipur top channel gi maikei digi myamna thamjagi ahanbada apikpa political party singna mathangi lengak sembada asauba thodang lawgani NPP JDU NPF manaba thakta mai pakpaga loinana asauba thodang lawrakpa yari manipur lairiba apikpa political party sing mathangi lengak sembra asauba thodang lawgadori pre-poll survey sathabada fangkiba report ki matungina manipur da handak pangthokadoriba Mikhal asigi matungda hang assembly legani adumainama asaba political party ni hairiba Bharatiya Janata Party amasum Indian National Congress na sit humpugi manungda sit kuntraga mathugi mathakta fangduna mai pakane haina panari phase ani thokna pangthokadoriba Mikhal asigi result ta party amatana mapung faba majority fangloidabana National People Party Janata Dal United amasum Naga People's Friend lengak semara asobo thodang lawgani hairiba political party singa si samana fiam dalairi makoina tuan tuan ba constituency singda mirep kya thadonari madugi manungda BJP gi ticket piraktraba mai pakpa yaba mirep kya su yauri mamangda National People Party gi MLA mari laikhiba adudagi handakki Mikhal asida hena MLA legani haibagi thajaba thamli maduna manana Naga People's Friends na Naga singna khundaba singi constituency mapan mirep thadokni madugi manungda yamdrabra sitare tegi nipan fawo phangba yai haina pari Janata Dal United ki handaki Mikhal asida anauba mirep thadokpa political party ama oibaga loinana apikwa political party singi manungda ahum suba thakta lairi kum sing English sing ani ga taraga tareta pangthokiba Mikhalda political party amatana majority phangwa ngamdabdagi sit kunga mathai phangkiba BJP na NPP amasung NPF ka chungsinaduna lengak semki handak su asigumba phibam ama oirakpa yabi ko ithokpa lei adumainama hairiba apikpa political party singa sina pre-poll alliance tawbagi wafam dilaitri NPP Manipur gi lusingba Sheikh Nurul Hasana Manipur da NPP na lusing lenga ama lakpa yai mamangi Mikhal dagi di handaki Mikhal asidana NPP gi phibam hena fagatkani haina phongdokhiba lekhre Janata Dal United ki president hanghan pawna su Mikhal asida JDU na sit kya phangma ngangani lengak semra asoba thodang lawgani haina su phongdokli NPP amasum JDU da matik leiba mirep kaya yawbana Mikhal asida hanadagi hena phibam fagalakani haibagi thajaba lei haina National newspaper ama oidiba Hindu Pauksina report tarakli haina su pausina makhatana su phongdorakli makasa tharakpoina topa pawamana DGP na sahi mangagi mamangda thokiba order thabak to onthoklamdabadagi high court na taktharakle Manipur Home Guards MHG gi Commandant General Suoriba Director General of Police DGP Manipur nanga sidagina sahi mangarong gi mamangna Manipur da leriba Home Guards singi rank punamaki promotion gi damak draft guidelines semnana ba order pikhrabasu ngaji phawbada namsinduna thamlaga semlamdabagi mayokta High Court of Manipur da wakalakpadagi court na mari lenaba case asigi respondent singda taktharakre Manipur Home Guards ki Commandant General Suoriba DGP na thokiba order adu December 3 English singaniga taraga taruptani matamadugi DGP na thokiba order adu da Manipur da leiriba Home Guards volunteer singi rank punamaki promotion gi damak draft guidelines tharang taunanaba committee ama semo aduga committee adugi report na numit taraga mangani gi manungda pikhala o haibisini DGP gi order adugi number 1 13/2016 DCG HG ni adubu order adu thokiba ngasi sahi manga henjilaglaba fawda Manipur lairiba Home Guards volunteer singi rank punamaki promotion pinabagi guidelines sing semlamdabani hari masigi mayokta Manipur Home Guards Employees Welfare Association gi makedigi president Y mangi sai humfuga nipat apokpalai khitraba Y lukhoi luang sangba mayale kaida leibana Home Guards ki battalion number 1 gi senior platoon commander Impal West Wediba P Chandra Kumar sai nifuga mga apokpalai khitraba P Thambal ngau Asan Bigay da laibagana punna petitioner sing oiduna High Court of Manipur writ petition civil number 694 of 2021 file toraktuna wakalakibani Manipur Home Guards Employees Welfare Association gi maikadigi president amasum senior platoon commander amana petitioner oiduna file torokliba civil writ petition adugi respondent singna State of Manipur gi maikada chief secretary amasum special secretary home director general of police commandant general Home Guards Manipur amasum Home Guards BHA Manipur gi commandant ni
Petitioner anina court wakalibana DGP Manipur December taruk English singa taraga tarukta Manipur laribo Home Guards Battalion singi rank punamaki promotion gi guidelines sing CM namaki tama committee ama constitute taraga numit taraga mangani gi manungda committee adugi maikedi gi report pikhalanaba thokiba order ado Home Guards 1985 Manipur Home Guards Act and Rules ki components of instruction gi matungina hari loinana sahi mangagi mamangna thokiba DGP gi order adugi matungina hausuk phawada pangthokpam thokpa thabaksing pangthokpidre haibaga loinana petitioner anina file torakliba writ petition asigi aroiba wayel ko na pidringai gi sairakta Home Guards personnel amatabu kariguma makhal amatagi basis ta natragana in charge basis ta natragasu regular oiba mongda appointment natragana promotion pibigano haibisini civil writ petition asigi number 694 of 2021 petition asi tha asigi tarada High Court of Manipur gi Justice Antem Bimol gi bench na lakhotki court na matter asi lakhotpada petitioner ani gi maikeida council Renika Maibamna lepki eduga respondent ahungi maikeida na government advocate hai samarjina lepki hainisu pausna su makhatana fongdorakli loisilakpoina topa paukhra na numai kapkhiba lekti haukiba February irai numita mayang Imphal thana awang leikaida NPP ki candidate Urikingbam Ramesh ki loinabi Urikingbam awang lekai NPP ki candidate Urikingbam Ramesh ki loinabi nirana board khomba lakpad BJP ki workers sing numai kapsilaktuna amasum nungna thumjilaktuna live attempt tor haibigi charge kya toraktuna lekai sibu amuba kalina taisinduna aranba tahanana bohonarakwa silebak thibani haina mayang Imphal thana awang lekai da leiba Chirom Nabakumarna fongdorakli ngasi mayang Imphal thana awang leikaida pangthokiba leikai sigi voter kyagi oiba paumisinga unabada Nabakumarna hai ngasi phawbada mayang Imphal thana awang leikai gi miyamna candidate khudimakna mafam asida vote khomba lakpada athingba pihiba leithi democracy gi fajaraba nitibu ngakna candidate khudimakna campaign lakpada athingba pihiba leithi hainasu fongdorakli loisilakpoina topa marueba paukhra namu lilongda Mikhal ga mari leinana erang thokhre Mikhal ga mari leinana thokiba hingsa gi manungsa ngarang ehing numidang athengba pung 13 rom tabada lilong kendra gi manungsanba lilong bazar makha oil pam mamangda numai kap yauna thokiba hingsa gi thaudokta miyoi kya asu apan nangkhibaga loinana gari kya su akai toi nangkre hari thaudo asiga mari leinana ngasi lilong maya lekai da pangthokiba pawgi mifum amada MLA Y Antas ki Scott driver su oidiba ngarangi thaudo aduda asu apan nangkraba lilong haureibi makha lekai digi Asif Hussein sei kungamanga apokpa Sahiruddinna fongdorakpada lilong bazar makha oil pam manakta leiba maki mase thokpa manizangi anaba hangbasatpani matamadura JDU gi mereb oidiba AMD Abdul Nasir gi worker amadi Islamuddin Makpu MLA gi worker ni hairaga khut thaba horakpaga loinana nomai kapa horaki madudagi mathang mi kya thomjilaktuna gari thugaiba phubu saibagi thabak satharakibani asiguma thoningdaba thaudo asi sathaduna hatlagi haibagi matagum satharakiba hingsa gi thaba asi thamoi sokna noaijade thaudo dura mahak yauna miyoi asu apanangki loinana gari ahumsu asu apanangan ki hainasu pausna makhatana fongdorakli aduga haujikoina di mem paus matang se lusinjarage amasum patokchaki beda soikiba lankiba yaroga su mem na ngakfigani matamatam geba maruibi pausing su mem da lep leitan update pizaraki ge hainasu channel sigi mekedagi mem na thamjari and thank you